ꯁꯤꯗ ꯉꯥꯄ꯭ꯔꯨꯝ ꯃꯆꯥ ꯑꯃ ꯌꯥꯎꯋꯦꯀꯣ ꯁꯤꯁꯨ ꯂꯨ ꯆꯪꯕꯅꯦ ꯁꯟ ꯃꯎꯟꯅꯤꯀꯣ ꯁꯦ ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦꯕꯀꯣ ꯉꯁꯤꯗꯤ ꯀꯩꯅꯣꯅꯦ ꯉꯀ꯭ꯔꯥ ꯆꯥꯒꯦꯕꯀꯣ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯟ ꯃꯎꯟꯒꯤ ꯁꯤꯡꯖꯨꯒ ꯃꯌꯥꯝ ꯁꯟ ꯃꯎꯟꯒꯤ ꯁꯤꯡꯖꯨꯁꯦ ꯈꯪꯗꯕ ꯌꯥꯎꯔꯒꯗꯤ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯁꯦ ꯁꯟ ꯃꯎꯟꯒꯤ ꯁꯤꯡꯖꯨꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯟ ꯃꯎꯟꯒꯤ ꯁꯤꯡꯖꯨꯁꯤ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯑꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯃꯍꯥꯎ ꯆꯥꯔꯀꯥꯟꯗ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯃꯁꯤ ꯑꯩꯒꯤ ꯏꯃꯥꯅ ꯊꯣꯡꯕꯤꯕꯅꯦꯕꯀꯣ ꯑꯗꯣ ꯉꯀ꯭ꯔꯥꯁꯦ ꯇꯣꯏꯗꯅꯕꯅ ꯍꯥꯏꯕꯅꯦꯕꯀꯣ ꯈꯤꯇꯪꯗꯤ ꯇꯣꯏꯔꯦ ꯑꯁꯤꯁꯦ ꯇꯣꯏꯗꯅꯕꯗꯤ ꯀꯟꯅꯗꯤ ꯊꯣꯡꯕꯅꯦ ꯍꯩꯇꯕꯩꯔꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯑꯩꯅ ꯀꯩꯀꯥ ꯉꯥꯡꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯅꯅꯥꯎꯃꯛꯅꯤ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯦꯠꯁ ꯁ꯭ꯇꯥꯔꯠ ꯑꯩ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯂꯥꯗ ꯆꯥꯒꯦ ꯇꯧꯕꯅꯦꯕꯀꯣ ꯉꯁꯤꯁꯦ ꯑꯗꯣ ꯂꯥꯗ ꯆꯥꯒꯗꯕꯗꯣ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯣ ꯍꯦꯛꯄ ꯀꯥꯎꯔꯕ ꯑꯃ ꯍꯣꯠꯅꯔꯤꯉꯩꯗꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯁꯤꯗ ꯏꯟꯁꯥꯡ ꯃꯍꯤ ꯂꯩꯔꯦ ꯑꯁꯤꯗ ꯃꯌꯥꯝ ꯑꯗꯣ ꯑꯍꯥꯟꯕꯒꯤꯁꯦ ꯍꯩꯊꯔꯒꯦ ꯂꯦꯠꯁ ꯒꯣ ꯑꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛꯈꯣꯝꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯆꯥꯎꯕꯁꯦ ꯍꯩꯅꯗꯦ ꯑꯗꯨꯗꯨꯅ ꯌꯦꯡꯁꯤ ꯃꯌꯥꯝ ꯆꯥꯎꯗꯤ ꯆꯥꯎꯕꯅꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯁꯣꯏꯕꯨꯝ ꯑꯗꯣ ꯈꯨꯍꯥꯎꯗꯤꯕ ꯁꯤꯗ ꯁꯟ ꯁꯤꯡꯖꯨ ꯂꯩꯔꯦꯀꯣ ꯁꯟ ꯃꯎꯟꯒꯤ ꯁꯤꯡꯖꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡꯉꯩꯗꯤ ꯂꯥꯗ ꯆꯥꯔꯒꯦ ꯁꯤꯗ ꯆꯥꯕꯁꯦ ꯀꯌꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯣꯏ ꯉꯀ꯭ꯔꯥ ꯃꯌꯥꯝꯁꯤꯗꯤ ꯑꯩꯗꯤ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯗꯤ ꯂꯨ ꯂꯥꯡ ꯊꯥꯛꯄ ꯈꯔ ꯍꯩꯖꯩꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯂꯨꯗ ꯆꯪꯕ ꯉꯀ꯭ꯔꯥꯅꯦ ꯑꯁꯤꯅ ꯈꯤꯇꯪ ꯆꯥꯎꯕꯅꯤ ꯑꯗꯨ ꯆꯥꯎꯕꯗꯣ ꯁꯤꯅ ꯈꯔ ꯊꯣꯡꯕ ꯃꯇꯝꯗ ꯈꯔ ꯀꯩꯅꯣ ꯆꯦꯛꯈꯥꯏꯔꯦ ꯑꯗꯨ ꯁꯤꯅ ꯈꯤꯇꯪ ꯄꯤꯛꯊꯕ ꯃꯉꯣꯟꯗꯒꯤꯀꯣ ꯃꯣꯏ ꯃꯕꯥꯅꯤꯁꯦ ꯂꯥꯛꯃꯤꯟꯅꯕ ꯃꯥꯜꯂꯦ ꯗꯦꯠ ꯇꯧꯕ ꯉꯀ꯭ꯔꯥꯁꯦ ꯂꯩꯔꯒꯗꯤ ꯃꯃꯜ ꯇꯥꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨ ꯈꯪꯗꯦ ꯍꯥꯎꯋꯦ ꯁꯟ ꯃꯎꯟꯅꯦꯕꯀꯣ ꯁꯟ ꯃꯎꯟꯅꯦꯕ ꯌꯥꯝ ꯑꯩꯅ ꯆꯥꯎꯅ ꯍꯥꯞꯄ ꯇꯁꯦꯡꯅꯃꯛꯀꯤ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯤꯛꯇꯛ ꯇꯧꯔꯒ ꯄꯤꯛꯇꯛ ꯁꯣꯏꯔꯒꯀꯣ ꯆꯥꯕꯤꯌꯨꯕꯀꯣ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯑꯗꯨ ꯁꯤꯒꯤ ꯃꯃꯤꯡꯁꯦ ꯃꯅꯥ ꯃꯃꯤꯡꯁꯦ ꯑꯩ ꯀꯥꯎꯔꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯣ ꯑꯗꯨ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯝ ꯆꯥꯎꯅ ꯍꯥꯞꯄ ꯌꯦꯡꯕ ꯑꯩꯅ ꯍꯥꯎꯒꯗ꯭ꯔꯥꯅꯀꯣ ꯃꯌꯥꯝ ꯌꯦꯡꯒꯦ ꯇꯦꯁ ꯇꯧꯒꯦꯅꯀꯣ ꯉꯁꯤꯁꯦ ꯁꯟ ꯃꯎꯟꯅꯤꯀꯣ ꯁꯦ ꯁꯤꯗ ꯉꯥꯄ꯭ꯔꯨꯝ ꯃꯆꯥ ꯑꯃ ꯌꯥꯎꯋꯦꯀꯣ ꯁꯤꯁꯨ ꯂꯨ ꯆꯪꯕꯅꯦ
apa saga ya in ngakalanya mà tuồng hả cái sao luôn rau gì mà vậy ngapun masa masih rau itu San mawon sungguh singkok kaya singkok kukaya kunmuk na kami kukaya Ngakra Songba is the best with soybum. Soybum đó các bạn. Phần muối khi era sih sekali saja ya komnya khi era sih ini masih hai bang ngamra kuinya sang ini bakal hai bila 그나그만 설명은 자도 미야로 그디 아무튼 테스트 위에 뭐 하죠 하우브라 하우자브라 하죠 아무튼 테스트 가는 강연이 꺼져 이거 마기 끝나 꾸이니 사자 리야를 봐야 될 거. 군무에나 고가를 가면 막 아주 간니가 막. 좀 하오라 나가시대. खुद नहीं है क्या चंगे हाई याद है बको खुद याद है भाई अब मतलब पॉपुलर नहीं है बा था वो ये है क्या तो कब पे याद है tôi không biết tôi chẳng ngoài phát đó không muốn như trên chia lẻ bạ
ꯃꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯦ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ ꯆꯥꯛꯁꯦ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯁꯤ ꯀꯩꯅꯣꯁꯦ ꯁꯟ ꯃꯎꯟꯁꯦ ꯁꯤ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯁꯥꯏꯕ ꯌꯥꯗ꯭ꯔꯦ ꯁꯤꯁꯨ ꯁꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯟꯃꯟꯈ꯭ꯔꯦ ꯑꯗꯨꯗ ꯁꯤ ꯃꯀꯨꯞ ꯈꯔ ꯌꯥꯎꯋꯦ ꯁꯤꯗꯤ ꯉꯝꯁꯤꯜꯂꯒ ꯑꯀꯟꯕ ꯁꯔꯨꯛꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯁꯤꯗꯤ ꯁꯥꯏꯕ ꯉꯝꯗ꯭ꯔꯦ ꯄꯨꯔꯥ ꯂꯕꯔꯗꯧꯅ ꯇꯧꯔꯦꯕꯀꯣ ꯆꯪꯗ꯭ꯔꯦꯕ ꯑꯣꯀꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯨꯛꯇꯪ ꯅꯝꯕꯤꯔꯝꯃꯨ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ